Alhamdulillahi Rabbil Alamin. Allah Tabarak wa Ta'ala na aykhoy na khoybu nungsibiduna iman wala oyna sembiraga Allah Ta'ala ge Quran Karim khanghanbire Rasulullah sallallahu alaihi wasallam gi ummatta aykhoybu chalhanbiri. Allah Tabarak wa Ta'ala na aykhoy gi nungsiraba Rasul sallallahu alaihi wasallam asi semge na khanbadagi Allah na dunya asi foba semkhibani. Hairiba nungsiraba Rasul asi Allah na aroibada nabi oina thabirai. Allah gi Rasul sallallahu alaihi wasallam gi matungda atopa nabi ama foba laklaroi. Masipumna makasida aykhoy gi iman ni yaqin ni thazabani. Allah Ta'ala na aykhoy gi nungsiraba Rasul sallallahu alaihi wasallam da bibi rakriba Quran Karim. Hairiba Quran Karim asi Allah Ta'ala na masida aykhoy gi zahiri anaba batini anaba khuding makki shifa Allah na thambiri. Allah na Quran da haibiri wa nunazzilu minal Qur'ani ma huwa shifaa'un rahmatul lil mu'minin. To nungsi jarba Hazrat Singh Allah na Quran Karim asida anaba khuding makki hidak thambiramli. Tawbatabu masi aykhoyna mafam matam chana amadi thajabaga loinana sijinnaba tarabadi inshallah Allah na aykhoy gi leiriba anaba sing adudagi aykhoybu kokthokpigani. Ngasi aykhoyna khangminnagadawriba dua asidi angang poklaba matungda mamagi khomlang thoktaba maramna awaba oiba. Kari gumba matamda angang poklaklaba matungda khom thoktabana maram oiraga angangbu sangom na yokpagi nobat lakpa mayama mayawnai. Masi am oina aykhoy gi marakta yamna toina thokanba amani. Masigi damakta yamna kanaraba Quran Karim gi ayat ani khaktang aykhoy khangminnasi. Hairiba tien khraba ayat ani asi mafam matam chana amadi marik chumna aykhoyna sijinnaba tarabadi inshallah hairiba khom thoktabagi anaba asi Allah na pungkok kok thokpigani. Hairiba Quran Karim gi ayat ani adudi wa hiya tajri bihim fi mawjin kal jibal. Amana kari wahiya tajri bihim fi mawjin kal jibal. Ani suba ayat na fihima aynani tajriyan. Hairiba Quran gi ayat ani asi amana para taraga ni thoi dayawbani. Para taraga ni thoi gi suratul Hud ki ruku nifuga ni thoi ayat nifuga ni thoi subani. Ani suba ayat asina para kunga taret ki Surah Rahman gi ayat yankhai subani. Hairiba Quran Karim gi ayat ani asi masi aykhoy karamna sijinnagani haiba matamda ayat ani asi chamaga taraga mathoirak animak sonba. Haibadi ayat anima asi punna chamaga taramathoirak solba. Adugi matungda nongi isingda kamsillaga pithak piba tarabadi inshallah sangom thoklamdaba adu Allah na thokhanbirakani. Ayat ani asi tongan songadaba nate animak punna haibadi wahiya tajri bihim fi mawjin kal jibal fihima aynani tajriyan. Si ani si punjalaga amma oire adumaina tawraga anima asi chamaga trama thoirak sonba aduga nongi isingda kamlaga pithak piba inshallah Allah na sangom thoklamdaba adu thokhanbirakani. Ani suba dua amana khom thokti thoklaga yamna thoktaba haibadi angang mabuk thanba ngamdaba adugi damakta Allah Tabarak wa Ta'ala gi matik magul lairaba maming huwal hayyul qayyum. Hairiba asi chahumlak solaga aykhoyna mama adugi thabakta kamsanbiba inshallah masidagisu khom yamna thoklamdaba adu Allah Ta'ala na thokhanbirakani.
Hairiba amal ani asi tongan tongan ni ama mathaki amal asi taure adudi makhagi amal asi tauroi makhagi amal asi taure mathaki amal asi tauroi ani si manung dagi apamba amal lamai khoi tawbiyai inshallah Allah taala na suksoi soi dana kan hangani amal asi tawbu matamda ikhoi Qur'an Karim gi matik magul ikhoi gi thamoi da leiba amadi Qur'an Karim asigi power sakti ikhoi gi thajaba ikhoi gi thamoi da thamlaga tawba tarabadi inshallah Allah na suksoi soi dana kan hanbigani